अहनबद मरुइबा पाउ पिजरी बेन ड्राइवर फाजिलगा सेलगे डिमांड तौबा केएनएफ के केडर अनि कांगपुबी पुलिसना फाट पंगमख्रे कोविड वैक्सीन कापथोकिबा इंडिया के अपुनबा मिसिंग क्रोर 58 लाख 55 हेनख्रे खुरुमजारी तोमथेंगान ममिते लोइतोंग ममना हौजिक नमियुंग पुंग 12 ममिटीवी न्यूज अपडेट पिजरी हौजिक मणिपुर लेंगा का सस्पेंशन ऑफ ऑपरेशन तौनरिबा केएनएफ के केडर अनीना मारुति बेन अमदा nga पुदुना लाकपी नुपी अमा सेल गी डिमांड तौबग लोइनना महाकी बेन ड्राइवर फाजिलुरबा मतुंग कांगपोकपी पुलिस की कांगबु अमना केएनएफ की केडर अनी अदु कांगपोकपी बाजारदगी फागतप ngamkrahiri कांगपोकपी डिस्ट्रिक्ट पुलिस के एसपी की मियंग मखादा कांगपोकपी पुलिस स्टेशन के ओसी इंस्पेक्टर हेनमिंगथांग की बेन लुचिंगबा कांगबु अमना फागतप ngamkraba मियोय अनि अदुदी कांगपोकपी डिस्ट्रिक्ट के जे सोंगतुंग खुलदगी सेल्फ स्टाइल कॉर्पोरल खाइको हाउ की गैंग एलाइज जोन चाही कुंट्रा तरुक अपोक लेखिद्रबा जांगखोलम की गैंग अमदी हौजी कांगपोकपी 1 नंबर 4 दा लेबा वाकोट 5 खुलदगी सेल्फ स्टाइल प्राइवेट ngamngomthang shilhau एलाइज जाकोब चाही कुंतरेट अपोकपा जययांगुल शिलहौनी मखोय अनिमक हौजी केएनएफ के अचंग केडरनी हाइरी कांगपोकपी पुलिस ना मखोय अनि की मथक्ता केस अमा रजिस्टर तौक्रे हाइना कांगपोकपी डिस्ट्रिक्ट पुलिस के साइबर एंड मीडिया सेल ना थादरकबा चेरोल अमना फोंदोरकली हौकिबा पुंग कुनमरिदा इंडिया की मी लाख हुमातोय लिसिंग मौद्रा चमापल कुंट्रा कोविड वैक्सीन कापथोकिबा लोइनना अपुनबा वैक्सीन कापथोकिबा मिसिंग क्रोर 58 लाख 55 हेनख्रे मरक्सिदा इंडिया कोविड 19 अनोव केस लिसिंग कुंट्रा तरेट चमंगा मौद्रा हुंदोय थेंगनबा लोइनना अपुनबा पॉजिटिव की मसिंग क्रोर हुम लाख कुनमंगा लिसिंग 13 चहुम हुंपुतरुक सुख्रे लैना असिना मरम ओइरगा मियोय चाट्रुक निफुनिपा लाइखिद्रे लाइखिदबा मिगे अपुनबा मसिंगना लाख मरी लिसिंग कुंट्रा मंगा चाट्रेक 59 यौख्रे हाइना यूनियन मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना थादरकबा चेरोल अमना हाइरी हारिबा मतम असिदा मियोय लिसिंग कुंट्रा मरी चाम हुंफु मापन नाब फबगा लोइनना नाब फबगी मसिंग क्रोर हुम लाख 13 लिसिंग 50 मरी चनी मरफु माथो यौख्रे एक्टिव केस ना लाख अहुम लिसिंग 19 चहुम कुंतरे इशुख्रे हाइना मिनिस्ट्री के चेरोल असिना हाइरी पोइरी लेमरोल मैरा पाइबी अपुनबा मणिपुर की कुंट्रा मंगारक सुबा मपो कुमोन थौरम ngasi खुयाथोंग पुक्री अचौबा मपालदा लेबा कम्युनिटी हॉल दा अचम थौरम अमग लोइनना पांगथोखरे थौरम बदुदा पोइरी लेमरोल की लायोय क्रबी लुचिंगबी सिंग इमा कोम्बी आर के रंदोनी अमदी आर के सनाहनबी की फोटो दा लुप कया की लुचिंगबी सिंगना हैकत लेकत तमदुना इकाय खुनबा उतकी ngasi की थौरम मदुगा मरी लेना पोइरी लेमरोल की प्रेसिडेंट लोंगजम मेमचौबिना हाई चाही खरगी ममांगदा अफसपा की मरुमदा सिक्योरिटी फोर्स सिंगना मारा लेजदब मियोय क्या फारगा हाटपा मांगनखिबा अमदी नुपीगी इकाय खुनबा मांगनबगी थौदोक कया थोखरबा मतुंगदा स्टेट फोर्स ना अमु लालहौबने हाइजिनदुना मारा लेतब मियोय क्या फाबा फुबा हाटपा तौदुना मणिपुर सी मिकप मिराव कोलतना पिक थनबा लमदम अम ओइलरबनी अदुबु मदु मैरा पाइबी सिंगी सोलब खुना मैरा पाइदुना थेंगनकिबा निंगहनदबा लांथें कयाना हौजिक्ति मदुदगी फनयामना कोहनबा ngamle अदुबु मवोंग अमा नत्रगा अमा सोइबदगी माइके कयादा लमदम सिगी नहा अमदी नुपी कयागी वाखल मकाल लामना नुंगाइना लेबा हाइबदुदि ओइद्री चाही यामनबा मपागल सोलबा मैरा पाइबी इमा सिंगना मकुत मैरा हेक पाइबा मतमदा लमदम सिगी मियामदा सिंगनरप खुदिंगमक थेंगनगनी हाइबगी थौना अमा मथंदा लाक्चबा अदु अखोइना मांगहनदनबा होनमिनसी मैरा पाइबीगी मैरा असि अखोइ मणिपुरी नुपी सिंगिदा ताइबंग मपुना खुदोल तंबिरकपा इचा इसु इबुंग इपासिंग ngak senanaba sideda मखल अमनि हाइनसु इमा लोंजम मेमचौबिना फोंदोखी Agas kita ku banga sida ice be sau ki yumja mera pai bi ki au se yum ban phong ba ho ki adu ba loi na la a koi mera pai bi agas kita ku manga da ho ga ba ma tong da koi na mi wat ni mi si mi la ga da ma ta thawai ka thok ba gai yao ra ba ma tong da a tu ki ma ti imana yao ki ba si ki ba tung inu na koi da chi ba da ka thok ba da thawai tha ga ba Mungkin kulikin mereka imana songsen na aku iba alo songsen mau taga songsen ni ba ado ba ma kombi iken mereka songsen ni ba kombi ado ba ma kombi tu ki matung inu na ngasi su aku
armed forces mission pai lam tho amu ba wai lam tho hai da na akoi ngasi su le palai da sanchali Kuntra mangarak suba poiri lemerol gi mapo kumon thorom aduga mari leinana poiri lemerol mera paibi apunma manipur gi president longjam mem chongne luchingduna mongsangai da leiba BB Paul Mental Development Home amadi kaibi da leiba Yaivriel Children Home da chatuna cheng bag ani alu bag amamam achathau liter manga amadi acha ta kya mating pangki hari Tokyo Olympic Games lisingani kunda India ki mahut sinduna saruk yaruba Manipur ki judo sanaroi Sushila Lingma bam amadi mahaki state coach Devin Moirang Them ngarang Thawal district ki khangabok ta taramna okre United Judo Association Thawal district UDA amasung KDASU khangabok ahum na khusam nadra pangthokpa okpugi thorom aduda khangabok jila parishad ki member KS Rasmohan Yas ki deputy director T Thauba DYASO Thawal Nungsijau Panmai khangabok part 1 2 amasung 3 gi pradhan singna thoromgi athoiba mithung thorom mapu amasung akhanaba mithung oina saruk yaki thoromgi sarugam oina Olympian Susila Lingma bam amasung mahaki state coach Devin Moirang Themda acham khudol piduna ikai khumna ki amasung pungling thawatki judo sanariba ikhalakliba nahasingna aikhoibu takpiriba oza guru singda nolukna chetpa thakshi khasi leiba afaba chinjak chaba tumba chaba matam naiba amasung akhang kan maga loinana kanna honarabadi soidana mai pakani haina Susila Lingma bamna phongdokki lamsat bebar naina chatpa discipline hai tare discipline yaudragadi kedongda ekoi miyoi basung mamoi mamangda famni ba koi gi judo players sing ahal laman nakoi bu tapi tameba mafam masida nakoi gi iche sing dada sing makoi na haiba loina ingadabane aduga makoi digi tamjaba yaba adigi oza sing warning jaba oza sing digi tamjaba yaba koi tam hogadabane aduga wai haiduna tokpa sungade aduga leheuri haiduna su wakanan tam khudimata oza guru bu nonglokna chatpa adigi isana isada chintijadaba Yairipo police station ki manung chana leiba Gwarok Mahadeva gi khunja singna matam kya gi mamang dagi umang yokatuna ngak siliba lai gi kha thangba pechi moirang gi lambi maya nakna sakhang daba miyoi kharana JCB sijina duna leiba kothok lamle hairi tumina leiba kothok lamba duga mari leinana Kekru Ideal Progressive Committee Kekru Yairi Club Kekru Development Youth Club Kekru apun mamaira paibi lupki mifam ama pangthokre mifam adu saruk yakiba Kekru Ideal Progressive Committee gi secretary Laisram Somendra na hai kanana kari maram gi damak esor gi mafam asi kahenna wasilibano atuba matamda sengdor kadabani kanagumba lanai natraga authority amatna lai gi mafam asi sijina bayaroi mafam asi laioi kraba ipa ipuna ngak senduna thamlamba sengnaba laifam leni maram aduna uwa yanthatlaga leiba kothokkiba mafam adu atubada sengdor kadabani karigumba atubada sengdoraktrabadi makal makha kaya gi khongjung changchilagani haina mahangna phongdokki haukiba kumja lisingane taratareta chahi nauriba nupi macha ma ikai kumnaba manghan kiba thodok mari leinana Women Police Station Imphal East District na lokalakba case amada mara laire haina ko na lauthokraba ningrejang simre chahi kuntra taret Special Just Pokso Imphal Isna chahi mari jail da leinana ba fadok pikre hiram asiga mari leinana chathakiba sentence hearing aduda public prosecutor singi maikai dagi ningrejan chimrena ikai khumna manghan krabin nupi macha adu chahi nauba kaktanatna mahaki mayamagi macha nupi ni haina phongdokki loinana mahak Pokso ek ki section 9 gi makhada mara leire haiki Kona nakal ani maki wa taraba matungda ningration chimre chahi mariga thamari jailda leinaba amasung fine oina lupal ching yang kai thinaba khangan ki kona hariba fine senpham asi thiba ngamdaba tarabadi mahak makhatana tha ama jailda leigadabni haina su court asina khangan ki hari Jawaharlal Nehru Dance Academy Imphal gi guru Rajguru Mayum Chandan Devi amadi Progressive Artist Laboratory PAL gi choreographer Sinam Basuna Central Audition Board Prasar Bharti Director General Durdasan Kendra Delhi na piba top grade phanglakpada nungaiba phungdok gi thorom ama Progressive Artist Laboratory PAL na sinduna laboratory asigi complex tangrang pangthokre nungaiba phungdok gi thorom aduda PAL gi director NT Ken Singh amadi art critics ayek Pumras Manina thorom adugi athoiba mithungden oiki thorom aduda artist ani asida acham khudol potkeloinana sel oina lupa lising manga piduna artist ani asibu pungling thawatki
COVID-19 laichet na maram oiraga mama mapa animak laikhidraba khetri laikai hauktabi lampak mayadagi senjam joy chandragi imung manungda ngarang like minded group LMG na lupa lising kun tengmang pikre tengmang pibge thorom maduga mari leina LMG ge secretary SOG na hai joy chandragi apokba senjam joy kumar amadi apokpe senjam ongbi sandiara ni laikhidraba matung naitom pokpa machanupa joy chandra awaba kaya mayuk nakhi masagi low inkol matik chana laitaba nomagi suraga chaba imung oibana joy chandragi awaba da saruk yabu oina LMG gi maikei dagi angamba sel gi mating asi pangmani haina oji na makha taki LMG gi maru oiba mioi kya yauna pangthokpa tengmang pibgi thorom adida khetri lekai rising club ki president netaji amadi atei member kaya su saruk yaki loina na LMG gi thabak thorom singbu chingthabu oina club ki maikei dagi appreciation certificate lanthoki Headquarters Kunitoi Shuba Sector Assam Rifles Samsung IGAR is Kimiyang Makada Noneva Chale na Silaga Mega Tree Plantation Drive ama pangthok haina Assam Rifles na thadropa Cherol aman hairi Cherol aduna makata na hai Tree Plantation Drive asina naha singda umang yokhatpagi mangjaba ngakpigani umang kokthokpagi mangjaba amadi umang yokhatpagi wakalon poknaba awareness Piki. Noneva Chale na Safe Tree, Safe Art haiba team da pangthokiba Mega Tree Plantation Drive adu umang yokhat na bagi panam da sinkibani hairi. Drive asi none Kotlen, Jopul, Hausung Awangkul, Khongchang amasung nungba da pangthoki. Mega Tree Plantation Drive asi da uhai panbu u makal sing lai shatpa u makal urum langba u makal amadi landam asi u makal yauna punna u chara lising ahumga chamanga maura taruk thaki hairi. Malem pumada thengnariba COVID-19 ge laichat asidagi ngak thoknaba achama section thorang khara ngak chatpinaba MAMITv ge maikei dagi ningsingjari madudi yumdag hek chathokpaga face mask upiu mi amaga gi marakta foot taruk ke arapa thambiu mai mit khusa toina hamdokpiu amadi covid vaccine kapa yaraba singna suksoi soidana covid vaccine kap thoktuna laichat asidagi kannaba miyam puna honaminasi aroibada maroiba pa amuhna pizari Ben driver Fazil laga sial gi demand tauba KNF ki kedar ani Kangpupi police na fakat pangungkre. COVID vaccine kapthok ki ba India gi apun ba missing crore yang kai mapan ga lak ipu tare hen kre. Matang asida numi ung bapung taran ithogi MAMITv News Update loisinjare mathang nungtil pung anigi MAMITv News Update ming tabiu. Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipur Mapanda Chatrabasu Yaragani, Manipur University da affiliate Tauduna, Pharmacy Council of India, Amadi, Ministry of HRD, New Delhi approved Tauraba, 100% job oriented Oiraba, Saraswati Charitable Trust Pangaida, course singasi English ngani kun mathoi kunithoi session da tamnabagidamak admission hojare. Hena kupamorol gidama contact tobiu Saraswati Charitable Trust Pangai 9856 575 163 natraga 9402 233 554.
Gausia College of Engineering Karnataka gi 2021-22 gi oina admission hausari. Karnataka government na sakhang bagaloinina AICTE amadi UGC New Delhi na su sakhang loba college asi Visvesvarya Technological University Belagavi de affiliate toba college ni. Akuba marol gi damag Imphal gi Y Academy da contact tobiu natraga mobile number 8730925131 natraga 8904